ꯆꯤꯡꯌꯦꯟꯅꯤ ꯇꯣ ꯁꯤꯗꯤ ꯌꯣꯟꯕꯩ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯉꯥꯅꯨ ꯑꯣꯏꯅ ꯁꯦꯝꯊꯔꯛꯑꯒꯦ ꯃꯀꯣꯛꯁꯤꯗꯤ ꯅꯩꯔꯦ ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯆꯥꯎꯔꯦ ꯉꯥꯅꯨ ꯉꯛꯇ ꯑꯣꯏꯅ ꯉꯥꯅꯨꯒꯤ ꯃꯊꯦꯜ ꯉꯥꯅꯨ ꯃꯀꯣꯛ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤꯗ ꯑꯩꯒꯤ ꯄꯥꯝꯖꯕ ꯄꯦꯔꯨꯛꯀ ꯍꯋꯥꯏ ꯃꯪꯒꯟꯒ ꯁꯤꯡꯖꯨ ꯃꯌꯥꯝꯁꯨ ꯑꯝꯇꯪ ꯇꯦꯁ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯁꯤꯗ ꯕꯦꯂꯦꯟꯗ꯭ꯔꯤ ꯆꯪꯃꯥꯏꯗ ꯉꯥꯟꯕ ꯑꯁꯤꯗ ꯉꯥꯅꯨꯒꯤ ꯃꯍꯤ ꯁꯤꯗ ꯀꯣꯠꯅꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯇꯨꯅꯤꯈꯣꯛ ꯅꯨꯡꯁꯤꯗꯥꯛ ꯌꯥꯝꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯁꯤꯅꯤ ꯉꯁꯤꯒꯤ ꯆꯥꯅꯕ ꯃꯊꯦꯜꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯀꯨꯏꯔꯦ ꯉꯥꯅꯨꯒ ꯆꯥꯗꯕꯀꯣ ꯑꯗꯨ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯅꯨꯡꯁꯤꯔꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝ ꯇꯧꯕꯤꯔꯝꯃꯨ ꯉꯁꯤ ꯆꯥꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅ ꯏꯁꯥꯒꯤ ꯏꯔꯣꯜ ꯏꯌꯦꯛ ꯆꯥꯎꯈꯠꯅꯕ ꯑꯃꯁꯨꯡ ꯅꯨꯡꯁꯤꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯜꯂꯒ ꯄꯥꯎꯔꯧ ꯑꯃꯈꯛꯇꯪ ꯁꯟꯗꯣꯛꯅ ꯇꯥꯛꯆꯔꯝꯒꯦ ꯄꯥꯎꯔꯧ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯍꯤꯌꯥꯡ ꯇꯥꯟꯅꯔꯤꯉꯩꯗ ꯇꯨꯝꯕꯥꯒꯤ ꯁꯦꯜ ꯊꯧꯕ ꯄꯥꯎꯔꯧ ꯑꯁꯤꯅ ꯈꯪꯍꯟꯅꯤꯡꯉꯤꯕ ꯅꯨꯡꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯃꯇꯥꯡ ꯃꯇꯝ ꯆꯥꯗꯅ ꯋꯥ ꯍꯥꯏꯔꯨꯕ ꯍꯥꯏꯕꯅꯤ ꯍꯤꯌꯥꯡ ꯇꯥꯟꯅꯕ ꯍꯥꯏꯕꯁꯤ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯄꯥꯡꯊꯣꯔꯛꯄ ꯌꯥꯝꯅ ꯆꯥꯎꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯍꯤꯌꯥꯡ ꯇꯥꯟꯅꯕ ꯍꯥꯏꯕꯁꯤ ꯊꯥꯡꯒꯄꯥꯠꯇ ꯍꯤ ꯂꯝꯖꯦꯟ ꯇꯥꯟꯅꯕ ꯀꯨꯝꯍꯩ ꯑꯗꯨꯕꯨꯅꯤ ꯀꯨꯝꯍꯩ ꯑꯁꯤ ꯃꯇꯤꯛ ꯃꯒꯨꯟ ꯂꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨꯑꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯅ ꯅꯤꯡꯊꯧ ꯄꯥꯜꯂꯤꯉꯩ ꯃꯇꯝꯗꯒꯤ ꯆꯠꯅꯔꯛꯏ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯑꯁꯤꯗꯗꯤ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯂꯥꯏꯔ ꯏꯅꯥꯛꯀꯨꯝꯕ ꯑꯍꯜ ꯂꯃꯟ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯨ ꯅꯥꯟꯅ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤꯕꯨ ꯁꯔꯨꯛ ꯌꯥꯏ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩꯁꯤꯡ ꯑꯁꯤꯗ ꯃꯤꯒꯤ ꯃꯔꯜ ꯇꯣꯟꯗꯨꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯀꯌꯥ ꯇꯧꯗꯨꯅ ꯂꯣꯠꯂꯨꯔꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯐꯥꯎꯕꯗ ꯊꯣꯔꯛꯇꯨꯅ ꯀꯨꯝꯍꯩꯁꯤ ꯌꯦꯡꯉꯤ ꯑꯁꯤꯒꯨꯝꯕ ꯀꯨꯝꯍꯩ ꯑꯁꯤꯗꯗꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯇꯣꯟꯕꯁꯤꯡꯅ ꯃꯤ ꯌꯥꯝꯕꯅꯤꯅ ꯉꯁꯥꯏ ꯃꯄꯨꯗꯨꯅ ꯈꯪꯉꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯕ ꯍꯤꯌꯥꯡ ꯀꯨꯝꯍꯩꯗꯣ ꯌꯦꯡꯉꯤ ꯑꯁꯤꯒꯨꯝꯕ ꯌꯦꯡꯕ ꯃꯇꯝꯗ ꯃꯄꯨꯁꯤꯡ ꯑꯗꯨꯅ ꯃꯤꯒꯤ ꯃꯔꯜ ꯇꯣꯜꯂꯤꯕ ꯃꯤꯁꯛ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯤꯅꯩ ꯑꯗꯨꯒ ꯊꯦꯡꯅꯩ ꯑꯗꯨꯒ ꯊꯧꯅꯩ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯄꯨꯗꯨꯅ ꯉꯁꯥꯏꯒꯤ ꯃꯤꯃꯥꯡ ꯇꯨꯃꯥꯡ ꯈꯪꯗꯅ ꯉꯁꯥꯏ ꯃꯥꯅ ꯇꯣꯟꯈꯤꯕ ꯁꯦꯜꯗꯣ ꯑꯗꯨꯒꯤ ꯃꯃꯜ ꯇꯣꯟꯈꯤꯕ ꯃꯔꯜ ꯃꯊꯨꯝꯗꯣ ꯂꯧꯅꯕ ꯊꯧꯅꯩ ꯑꯩꯈꯣꯏꯅ ꯇꯨꯝꯕꯥ ꯍꯩꯕꯁꯤꯗꯤ ꯇꯣꯔꯕꯣꯠ ꯅꯠꯇ꯭ꯔꯒ ꯈꯣꯡꯗ꯭ꯔꯨꯝꯁꯤꯡꯅ ꯀꯪꯍꯜꯂꯒ ꯁꯦꯝꯕ ꯑꯗꯨꯒꯨꯝꯕ ꯄꯣꯠ ꯆꯩ ꯍꯥꯞꯄ ꯏꯁꯤꯡ ꯄꯨꯕ ꯈꯣꯠꯄ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯤꯖꯤꯟꯅꯕ ꯄꯥꯇ꯭ꯔ ꯑꯃꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯃꯃꯜ ꯌꯥꯝꯅ ꯇꯥꯡꯗꯕ ꯄꯣꯠꯁꯛ ꯑꯃ ꯑꯣꯏ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯀꯨꯝꯍꯩꯁꯤ ꯌꯦꯡꯉꯤꯉꯩ ꯀꯅꯥꯅ ꯍꯦꯟꯅ ꯊꯣꯏꯒꯗꯒꯦ ꯀꯅꯥꯅ ꯍꯦꯟꯅ ꯉꯝꯒꯗꯒꯦ ꯍꯥꯏꯅ
ꯀ꯭ꯔꯤꯛ ꯏꯟꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯀꯩꯁꯨ ꯂꯩꯇꯕ ꯇꯨꯝꯕꯥꯁꯤꯒꯤ ꯃꯃꯜ ꯉꯁꯥꯏ ꯊꯧꯏ ꯃꯔꯝ ꯑꯁꯤꯅ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯅ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯇꯧꯍꯧꯗꯕ ꯇꯥꯔꯒꯗꯤ ꯃꯤꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯉꯤ ꯃꯤꯃꯥꯡ ꯐꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯃꯆꯥ ꯃꯁꯨ ꯑꯣꯏꯕꯁꯤꯡꯗ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯑꯁꯣꯏꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯇꯧꯗꯕꯒꯤ ꯍꯩꯅꯕꯤꯁꯦ ꯊꯥꯗꯣꯛꯅꯕ ꯆꯨꯝꯊꯣꯛꯅꯕ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯄꯥꯎꯔꯧ ꯑꯁꯤ ꯁꯤꯖꯤꯟꯅꯩ ꯄꯥꯎꯔꯧ ꯑꯁꯤꯅ ꯑꯩꯈꯣꯏꯗ ꯈꯪꯍꯟꯅꯤꯡꯉꯤꯕ ꯄꯥꯎꯖꯦꯜꯗꯤ ꯃꯤꯑꯣꯏꯕꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯑꯩꯈꯣꯏꯗ ꯄꯤꯔꯤ ꯄꯥꯎꯔꯧꯁꯦ ꯁꯟꯗꯣꯛꯅ ꯇꯥꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯥꯝꯅ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯌꯨ ꯁꯣꯏꯈꯤꯕ ꯖꯒꯥꯗꯣ ꯁꯤꯅꯤ ꯍꯥꯏꯗꯅ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯗꯨ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯉꯥꯏꯖꯔꯤ ꯅꯣꯏꯅ ꯈꯪꯕ ꯍꯩꯕ ꯅꯠꯆꯗꯦ ꯑꯩꯅ ꯈꯪꯖꯕ ꯈꯔꯗꯨ ꯅꯨꯡꯁꯤꯔꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯁꯤꯌꯥꯔ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯁꯟꯗꯣꯛꯍꯟꯅꯤꯡꯕ ꯇꯥꯍꯟꯅꯤꯡꯕ ꯄꯥꯎꯔꯧꯒꯨꯝꯕ ꯂꯩꯔꯒꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯃꯌꯥꯝꯒꯤ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯀꯃꯦꯟ ꯌꯥꯝ ꯂꯤꯛꯃꯟꯈꯔꯦ ꯏꯁꯥꯒꯤ ꯏꯔꯣꯜ ꯏꯌꯦꯛ ꯑꯩꯈꯣꯏ ꯆꯥꯎꯈꯠꯍꯟꯁꯤ ꯑꯗꯨꯗꯤ ꯆꯥꯕꯁꯦ ꯍꯧꯖꯤꯜꯂꯒꯦ ꯃꯌꯥꯝ ꯏꯁꯤꯡ ꯂꯨꯝꯕꯨ ꯂꯨꯝꯕꯨ ꯁꯥꯕ ꯊꯛꯄꯁꯤꯗꯤ ꯁꯤꯗ ꯕꯦꯂꯦꯟꯗ꯭ꯔꯤ ꯆꯪꯃꯥꯏꯗ ꯉꯥꯟꯕꯅꯦ ꯐꯥꯁꯤꯗꯤ ꯃꯌꯥꯝ ꯉꯥꯅꯨ ꯃꯊꯨꯟ ꯁꯤ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯃꯊꯨꯟ ꯄꯥꯝꯖꯕꯁꯤꯡꯅ ꯂꯥꯏꯛ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯕꯤꯔꯝꯃꯣ ꯁꯟꯁꯀ꯭ꯔꯤꯟꯒ ꯐꯖꯅ ꯇꯩꯕ ꯃꯥꯏꯒ ꯇꯨꯈꯣꯡꯒ ꯍꯣꯗꯕ ꯃꯊꯨꯟꯅꯤꯀꯣ ꯉꯥꯎꯊꯣꯛꯂꯦ ꯁ꯭ꯄꯤꯔꯤꯠꯁꯤꯡꯗꯨꯅꯦ ꯑꯁ ꯐꯖꯔꯦ ꯀꯂꯦꯖꯥꯅ ꯆꯝꯐꯨꯠꯁꯤꯁꯨ ꯑꯩ ꯊꯝꯃꯒꯦ ꯄ꯭ꯂꯦꯠꯁꯦ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯀꯦ ꯃꯊꯛꯀꯤꯁꯤꯗꯤ ꯊꯥꯎꯁꯤꯗꯤ ꯐꯖꯔꯦꯍꯦ ꯍꯁ ꯄꯥꯏꯊꯔꯛꯏꯗ ꯃꯌꯦꯛꯀꯤꯗꯤ ꯀꯣꯝꯄꯥꯛꯇ ꯆꯥꯎ ꯍꯥꯏꯕ ꯑꯣꯏ ꯂꯩꯔꯝꯃꯦ ꯉꯥꯅꯨꯒꯤ ꯃꯍꯤꯁꯤ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯃꯁꯥꯕꯨꯗꯤ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯆꯥꯐꯝ ꯉꯥꯎꯔꯦ ꯏꯆꯥꯅꯨꯄꯤ ꯇꯨꯝꯕꯅꯤ ꯑꯗꯨꯒꯤ ꯃꯈꯣꯟ ꯈꯨꯔꯛꯄꯅꯤꯗꯣ ꯌꯥꯍꯜꯂꯦ
Cái chân của chẹp rồi. Mà nó không sẽ thôi nó đi sàn nhỉ. Sàn pizza lô quỳ đà. Quỷ đã, mà nụ xa tao chả. Mà học bị lên mà. Lấy YouTube hầu đây. Mà cùng nữa. Masalah nih. Video chính cho mẹ mà tầm sát nặng thà gần bằng ngầm rèn tất cả đâu có xiên vậy nặng hình là xiên vào bút tin là tiện sự đổi rộng thà bậc tiện tàu đây đây cực
Kut ani chang'e nganu di adra. Ngon. Chỉ đi daban puja lại đi. Sare ya. Masih gì đó, giảm là. Cái điểm xuôi thế là xin ngán luôn gì đấy. Makan. Sada. Mga kung salay kanina ka lang. Nagpiba tayo.
Singhui lemon bóng nữa thế này là thôi Peru puta nghe hay rồi bung ngọ cái gì đâu có lý này đây nè bị cay nữa yang Peru kan lupa kun nói Peru ham vào sướng mà bụng nè cái gì em không vào khùng rồi nganong machinchab ja chin yam kale ujaw yu mi chin kan na ban machin jap la hap sar me chin kan de ngang dari hay roi ba jane maron thok ti har ne một trong năm lây về si sao cho tàu hay rồi cái hiện thì sẽ là mẹ sao rồi sẽ là đi thà thà ra đần phải lâu khát lia ai nung tiền phá lâm diên cái gì đây mà thâu đi tàu đấy hắc sang mình tá đợt thời đi lâu khát lẹ được rồi em để video gì ngoài bị bất tả ra cái gì rồi không tên nghiền video aduga mathang gi nung hai da video ma da khoi amu han na theng na si mayam ngasi gi di mayam bye bye